ISTV Paumi yang tabiri basing taram ngoksari ngasigi maroy papauda Moray lambida maram sadana Assam Rifles na miyam wahale Manipur Sarkar na mi yang changbidre haina praja sing na pena pausi sandona pizari Imphal Moray lambigi khudeng thabi post lairiba Assam Rifles ke major ni haiba mioi amana luchingba Assam Rifles ke kamuna Imphal Moray lambida chatliba mioi lising kaya maram sadana tatana awaba pire Manipur Sarkarna masigi matangda ngasi phawba miyeng sangbidre haina praja sing penadre Mezoni haribe mioi asina All Manipur Working Journalists Union AMJU gi President phawba yauna Paumi Singbu tatna awaba pibada natana ikai khumna bidre Imphal dagi Moray chatpa amadi Moray dagi Imphal thorpa mioi kaya khudeng thabi post maram sadana chatpa yaroi haina tatna thingduna thamlai Paumi singna DIPR na piba masagi ai card phawba puthokuna Paumi ni haina masak talaba phawda Mezoni haribe mioi aduna aeroplane tongadaba amadi anaba mi phawba Chatna lady, Paumi or Basu Chatpa Yaroi, Hana Thingduna, Tambaki Tonka Chatari. Lambi Sidatali Musing, Van Service Toribamadi, Laluniti, Tabak Toribimus, and Pondorpada, in Palmore, Lambi the lady, Tongan, Basam Rapulski posting a sina, Lambi Sida Palm, the Todo, Totanapani Haduna, but Ampunamak the section Torang locally. And you want the Tabak Tobumiuka, Pagatuna, and you over Tabak Locatuna, State Asina, Santi Oinalena, Tabakia, Leptuna, Bakalagiba, Signamak Tagani, Adumanabak, Madam Sadana, Coding Tabi the lady Basam Rapulsna Miam, the Wahali Batong, Si Pende. Moray dagi Imphal thorokpa gari kaya maram amata haidana nungthilgi pung ani gi mamangdagi thingduna thamlaga gari chahumlom lambi asida khamduna thamlaba matungda nungthilgi pung mari gi matungdagi gari sing check tawba hawi maram sadana gari check tawbada matam kuina changhanduna thamlaga mamsikla matamda gari chatpa yaroi haiduna gari kaya Moray da halanduna miyo kaya awaba pebigi thawong kaya chathari Bharat Sarkarna India amadi Myanmar ani gi marakta lalu itiki thabak khumang chawshin hanbada natana Lebak anigi marakta pumari thamdana bathabakya localing cherakasida Assam Rifles na maram sadana miyam na awaba piba asina lebak anigi marakta akaiba lakada haina chingnaba phawba poi phiba masida atuba matamda Manipur Sarkar gi mari lenaba amade Assam Rifles ki makok thomba official signam yang sanghaningi haina miyoi kya na phongdok naragli amaromda Imphal Moray lambida PWD na loksau thong semgi thabak chatharibasi sinme masing wat pana maram moiduna thong semgi thabak asi khumang sausin mangamdri masina maram moiduna Imphal Moray lambida miyam na satok chasin tawbada chawna khudong sadaba mayoknari ayuki pung 10 dagi nungthilgi pung 3 phawba miyam na thong asi lanba yagani haina mari lenaba sing order thokrabasu nungthil pung 3 tadringida thong asi lanba yararoi haina loksau dolaiba Assam Rifles post ki personnel singna lambi thingbagi thabak tattana chathari thong asida praja sing penadre Atuba matamda Sarkarna miyang changbiduna thong asi sabalo shinanaba hotnaba amadi ayuki pung 10 dagi nungthilgi pung 3 phawba thong asi lanba yagani haiba wafam madu ngakna chalhaningi haina miyoi kyana Sarkargi pungning chingsilakli Prime Minister Gram Sadak Yojana gi makhada nauna koila thananabagi hana work program da yaukraba kumbi ward number 9 gi kumbi khunjin salam ibhol nakal dagi gangje bung tabalambi asi atuba matamda koila thanabagi thabak packet piu haina mission of the new generation kumbi na appeal torkli Jenims pu Manipur gi medical college ama oina sakhang nabagi damak lakadoriba Medical Council of India Jenims na mapung phana thorang tawbulwari haina Jenims ki director Professor M Syamona phongdokre apa masing asi action for development ka kusam naduna numit ini chatak dawa Jenims complex ta leiriba faculty ki block sing sengdokpe thorom hodokpada mahana phongdokibani action for development ke president M Syam Babuna lusingduna chatakiba sit sengdokpe thorom asi achumba khongthang ni haina director Syamona phongdokladuna Jenims pu lamdam asigi amatangairaba medical college ama ohina na balokhlakpa thabak singda makai kyadagi mating yamna tangai phade matamga chanaba standard laiba hospital ama oina Thaminanaba patient party na hospital asi section na sizinabiu lakli batang tara ka mapanda MCI ki inspection team ama laktuna yamdra bata nubit humni chupna leiduna yangsan gani lakator team asina Jenims ki leidi papiba masda penduna ayaba piram labati Jenims asi Manipur gi oina ama tangairaba ahanba medical college oiga dori bani Jenims medical college ama ohen bada miyam gi chawraba thodang lei phongdoki mokoina yengda this department yengdo in hanna legaraba su leito aduna we prepare the Tauri and I pray to God that we are likely to get, we hope to get
MCI recognition aduga Manipur da ahan boina Manipur government ki ojaba Manipur ki ojaba medical college Jawaharlal Nehru Institute tegi thorukpa Jawaharlal Nehru Institute of Medical Science tegi thorukpa doctor singna Manipur praja ki seva toba hogani na asata Kuki Zati ki oina sai khudingi leptana pangthokpa Good Festival ga mari lena pangthokiba jagoi sai amadi Miss Good takribigi photo yawba Good ki calendar Good ki chairman MLA GS Haupu gi Babupura da leba office chamber dinga si phone kre thomadu Saikul Kendra gi MLA Yamthong Haukep su saruk yaki Porompar water supply plant gi miyam da ising pinana bagi phangpham thokpa mai gi chap chab sang si voltage sahum gumar fudra yawna ningthina phangdabadagi ising supply tongna bapam sing chalai ba yadabana maram oiduna mafam kya da chang nine ising piba ngam khiroi haina maintenance division number 2 PSED Manipur gi executive engineer na thadrok pa chero lamana khanalagi State Commission for Person with Disabled Manipur amadi National Institute for Mentally Handicapped Sunduna Kumalapayur Hostel da medical officers on disability issues haibasida training program ma pangthokre State Disability Commissioner L. Nabakishore, Impal West Chief Medical Officer Dr. S. Bimola Kumari, National Institute for Mentally Handicapped Assistant Professor Ashok Namaru Bamyo Singwana Saruyaki. L. Nabakishore na training program asina handicap singi pibam paganan bada chauna mateng oiragani haki. Sigi matang na koi nene specialist doctor sing sida koi sigi training se pire haraga koi moi sing sida kamaina treatment tawni identify kamaina tawni mainstream na kamaina porkani ibc koi all social structure sida doctor saying ari oja saying all profession da lebe mayam sing social worker sing pula ka khara koi message ma spread tor ka koi moi development sida yahuna na ba koi ma gi thamo sida yahuna na ba ba sin ba program amani Hozilo Shalakpada Maru Pau Mokana Pizari Morela Bida Madam Sadana Sam Rifles na Miam Wale Manipur Sakana Miyang Sang Bidre Haina Praza Sing Penat. I still keep on being Tabir Singh